Leibak asina India ki ahanba Home Minister Oiramba Sardar Vallabhbhai Patel gi chamaga yankairak suba mapok numit thauram Unity Day haibadi Rashtriya Ekta Diwas thauram ngasi pangthoknari Manipur da su state ki thakta luchingba asibu ningsingli. BJP की मेंबरशिप ड्राइव ता मिंग चलकलबा हाइबसी पार्टी असिदा वोट सुंगसोई सोइदना पीरगदबनी पार्टी असिना चंगसिलिबा मेंबरशिप ड्राइव असिदा नवेंबर 15 फाउबदा मेंबर लाख 3 हेलगनी हाइबगी पांदम चामल थमली हाइना मिनिस्टर थोंगाम बिस्वजितना फोंगदोखरे. Security force singi yamna chawna mai pakpa amadi ngarang Churachandpur district ki manung channa leiba Thangjing Ching ki paringda leiriba Panjang Khuldagi rocket mari fangba ngamkhre. Amadi Tripura gi Narangbaridagi Assam Rifles na Suzuki Swift car amadigi Malem gi Kaithelda lupa koti 19 rom gi senfam oigadaba yaba tablet lising marfutara fagat pangamkhre. Kurumjari ISCOM News miyang tabiri ba kwai punamang poi pinki okram na taram na okjari pungjasi faubagi marui ba pausing pizari. Leibak asina India ki ahanba Home Minister Oiramba Sardar Vallabhbhai Patel gi chamaga yankairak suba mapok numit thauram Unity Day haibadi Rashtriya Ekta Diwas thauram ngasi pangthoknari Manipur da su state ki thakta luchingba asibu ningsingli. India ki laithadraba luchingba Sardar Vallabhbhai Patel gi chamaga yankairak suba mapok numit asiga mari leinena ngasi India gi mafamda luchingba asibu ningsingli. Numit asibu leibak asida Rashtriya Ekta Diwas haibadi National Unity Day haina khangnaduna palan tawri. Luchingba asigi ngasi mapok numit asina lakpada Chief Minister Nongthombam Biren Singhna luchingba asigi asanba mityeng amadi kanglup kaya punna khunda minariba leibak Asigidamakta luchingba asina kathoklamba kaya aduda ikai khumnaba utlakli leibak miyamda piba mahaki warolda N Biren hai Sardar Vallabhbhai Patel na hotnaramba thabak kaya aduna aikhoida amata oina nungsi chanana leinanaba wakhal adu amukka hanna ningsing halle maram asina leibak miyamna leibak asigi amata oiba wakhalon aduda punna chatminarasi hairi. Nakal amarom dasu Manipur dasu state ki thakta ngasi India ki luchingba Sardar Vallabhbhai Patel gi chamaga yankairak suba mapok numit thauram Unity Day haibadi Rashtriya Ekta Diwas thauram ahanba Manipur Rifles ki parade ground da pangthokre. Thauram aduda Forest, Environment and Climate, Agriculture, Power, Science and Technology Minister Thongam Biswajitna chief guest oina saruk yakhi. Tongan ba Minister Singh, MLA Singh, Manipur ki Chief Secretary, Manipur Police ki DGP Rajiv Singh, Police ki makok thongba Official Singh kayana saruk yakhi ba thauram aduda Chief Guest na parade inspection Mars passing ki contingent Singh ki salute okhi. Ahum suba IRB ki Commander Sarangthem Hemantana parade commander oikhiba ngasigi Mars pass ki punna band platoon manga yauraga contingent tara manga na saruk yakhi. Thauram aduda wangang bada Minister Thongam Biswajitna haikibada luchingba asina leibak asigi apunba saktam sagatna ba hotnabada achouba thodang lauramki mahakna lauramba thodang adubu aikhoi khudingmakna ningsingduna ngasi Manipur da su India gi state ama oina leirabanina aikhoi maselgi marakta amaga nungsi chanana leiminanaba hotminaba mathautai haiki tungda Minister Thongam Biswajitna luchingduna Unity Day haibadi Rashtriya Ekta Diwas ki wasak thauram aduda tilliba miyamna amata oina lauminaki. I solemnly place that I dedicate myself to preserve the unity, integrity and security of the nation and also strive hard to spread this message among my fellow countrymen. I take this place in the spirit of unification of my country, which was made possible by the vision and action of Sardar Vallabhbhai Patel. I also solemnly resolve to make my own contribution
to ensure internal security of my country. Nakamaromda Manipur Pradesh Congress Committee na sungasi Congress Party asigi luchingbi oirambata natana India ki Prime Minister oirambi Indira Gandhi na laikhidaba chahi nifurak subagi ningsing thoram Congress Bhavan da pangthokre masiga loinana Deputy Prime Minister oiramba Sardar Vallabhbhai Patel na pokiba chahi chamaga nifumapan suba ningsing thoram supunna pangthokhi ngasigi thoram aduda Iran Lady of India haina khangnarabi Indira Gandhi amadi Iron Man of India haina khangnariba Sardar Vallabhbhai Patel anigi photo da Congress Working Committee ki member ga khangam na luchingduna leisukatuna ikai khumnaba utkhi Congress ki MLATS Lokeshwar MPCC ki Working President Victor Kaising MD Fazur Rahim atai atopa MPCC ki Office Bearer Singh amadi Frontal ki member kaya susaruk yakhi Thoramadu Mari Lenana Congress Working Committee ki member ga khangam na haikibada luchingbi ani asina India ki apunba unity ama sagatna ba achobu thodang laurami maram asina luchingba sing asina manglamba manglan sing adu aikhoi pumna makna mangfauna hannaba hotnaba mathau tai haiki Iron Man of India is a Kangnava, Sadab, Masi, Indiana, now independent Pangamatunda, Deputy Prime Minister, Home Minister of India, Kanva, at the woman of Bagamba, Sakil, Baliva, or never had no keep decision. I'm not I had some strong decision. Loudana, India, Unity, say, India, Union, Hava, India, same keep. I don't know he but go to down Pusikanisida, Indiraji Gumba, Sadar Vallabhbhai Patel Gumba, Tunaleba, Jumbada, Mating Tokna, Lebagamata, Itawa, Kalos, Kachige, Hadan Katuk, leadership, Tautai, Manipur, India, say, Masi, Yigmayan, Pushaladuna, and Kamatodana, Tokata, Mizige, Haida, Singarimam, Masibu, not Toxi Tadavadi, Chigumba, Tonalebi, Indiragumbi, Tonaleba, Vallabhbhai Patel Gumba, Ekta, leadership, change, Matautai, hypothesis. BJP ki membership drive ta ming chalaklaba haibasi party asida vote soi soidana piragadabani hauzik party asina changsiliba membership drive asida lakliba November 15 faubada member lak ahum helagani haibagi pandam chauna thamli haina minister Thongam Biswajit na phongdokre ngasi Manipur Rifles ki parade ground da pangthokpa unity day haibadi Rashtriya Ekta Diwas ki thorum saruk yaruraga tholakpa matungda ISCOM na hangba Handak BJP Manipur ki in charge oiramba BJP North East ki in charge oiriba MP Sambit Patra laklamba aduda kari karamba wafam sing khanakiba lei haina hangkiba wahangi paukhum piraduna minister Thongam Biswajit na makhata na hai tungda lakadaba mikhalda BJP na atai political party singa yengnabada vote sharing chang asi chada yankhai ki mathakta cross tawduna chatkani mamangdadi BJP na fangkiba vote asi percentage chada 38 oikhi online khaktada BJP ki membership oirakpa asi nahan faubada member lak ani henkhre hauzik mobile phone paina daba yauba asina online registration tawbada khudong chadaba khara leiri offline da su kaya ama registration Taunari maram asina November 15 faubadadi member masing lak ahum hena cross tauragani hauzik lamdam asida tang tadaba fibam ama leizarabasu lengak asina chaukhatpa khalmanaba puraknaba adudi BJP party haibasi miyamna hena khangi maram asina BJP na lakadaba mikhal singda chada yankhai gi changda vote sharing mangjil thana chatkani haina minister Biswajit na chauna thazaba thamlakhi Bharatiya Janata Party ki ngasi miyamna khanbi rebe koi leriba vote percentage sharing do akhoi da handaba leite hena henkalaga chatli habisi ma ai miyamna thamjik madu da akhoi da ming chali je koi nampu hapu da chanba amata thengna de thengju thengna biro mon lewi aduna ma hasina tagli bade koi BJP da ming janing na chali basi ma hayeng adum vote akhoi da pigani aduga akhoi da laigani because manam di miyam puna ma akhoi thawdo amada accidentally thokpa po amada thengna badun amani tabu miyam khudum ahong pami aduga chawkhatpa pami aduga nungai yai phawi imung aduga naharon singna makhoi gi akhoi leiriba generation gi afaba pambanina BJP ni madu piraga lakpanina adu makhada ju pirakani haibagi thajabaga lorina people gi thajabado khod lai haibachi ma machine ta yen thamjik sir
मणिपुरदा लैरिबा सिक्योरिटी फोर्स सिंगी यामना चाउना माई पाकपा अमनी हाइबा याबा थौदोक अमा ओइना ngarang state police yauna apunba security force ki team amana Churachandpur district ki manung chana leiba thangjing ching ki paringda leiba panjang haina Khangnaba khul amada thiba humbagi thabak chathabada rocket mari fangbang amkhre Manipur police ki control room dagi thadorakpa cherol amada hairiba rocket mari asigi manungda rocket ani amana fit nipan lom sangi atopa rocket ani amana fit taret lom sangi hairi rocket mari asigi mathakta security gi apunba team adunasu achauba countrymet motar ani mayai oirap chauba countrymet motar ama improvised mortar bomb ahum radio set ama loinana countrymet hand grenade ani su phangle hairi panbayai madudi chahi asigi September 3 ki nungthil pung ahum khara helakpa matam adwaida kuki lalhobani chingnaba singna Bisnupur district ki manung chana leiriba moirang maikaida achauba makhal gi rocket ama kapsilakpa gi thodokta masagi chahi humbudra rom suraba ahal ama panbadagi Thaudok thokpa leikrabani hairiba thaudok adu hana Manipur gi chief minister oiramba Mairembam Koireng gi yumda rocket adu tasinduna pokhairakpada Moirang Fiwangbam leikaidagi RK Rabai kauba ahal asi leikidabani amadi micham manga amana asok apan nangkhibani haina Manipur police na numit aduda social media post Facebook amadi X handle da phongdokhiba leikrabani Tripura gi Naranbari dagi Assam Rifles na drugs ki mayokta chathakiba chauna mai pakpa thiba humbagi thabak amada Suzuki car amadagi malem gi kaithelda lupa koti 19 lom gi senfam oigadaba yaba tablet lising marfutara ngarang fagat pangamkhre hairi akaknaba paw ama fangbadagi Assam Rifles na Suzuki Swift car angouba machu ama khamduna check tawbada car adugi bolnet ki makhada lotna Haptuna hairiba yaba tablet sing adu purambani yaba tablet sing aduga punna car aduda yaurokpa miyoi ani amasu fagatkhre fagatlaba polam sing aduga miyoi ani aduga punna Directorate of Intelligence DRI Agartala da khusinakre hairi Nakal Amaromda Assam Rifles amadi Excise and Narcotics Department Champhai Mizoram ani nasu chathakiba apunba operation amada lupa lakh tara humdoiga lising nifumathu gi senfam oigadaba heroin amadi ganja sing Mizoram gi Champhai district ki zote dagi fagat pangamkhre fagat liba heroin number 4 adu gram taraga 10.8 lumi aduga ganja aduna kilogram 3 lumi hairiba potlam sing aduga konana Champhai dagi masaki chahi 38 lom suraba Thanglian manga kauba misak amasu fari hairi Loisilakpada maruiba paw amukana thamjari Leibak asina India ki ahanba Home Minister Oramba Sardar Vallabhbhai Patel gi chamaga yankhairak suba mapok numit thoram Unity Day haibadi Rashtriya Ekta Diwas thoram ngasi pangthoknari Manipur da su state ki thakta luchingba asibu ningsingli BJP ki membership drive ta ming chalaklaba haibasi party asida vote soi soidana piragadabani party asina changsiliba membership drive asida November 15 faubada member lakh ahum helagani haibagi pandam chauna thamli haina minister Thongam Biswajit na phongdokre Security force singi yamna chauna mai pakpa amadi ngarang Churachandpur district ki manung channa leiba thangjing ching gi paringda leiriba panjang khuldagi rocket mari fangbangam khre Amadi Tripura gi Narangbari dagi Assam Rifles na Suzuki Swift car amadagi malem gi kaithelda lupa koti 19 lom gi senfam oigadaba yaba tablet lising marfutara fagat pangam khre ISCOM News na sandok chaba Manipuri pau pungja si faubagi oinadi matang swaista loisinjare makhataba pau singidamak ISCOM News podumak mityeng taduna lebiu